ꯃꯄꯨꯒꯤꯗꯤ ꯀ꯭ꯋꯥꯛ ꯐꯥꯎꯔꯦ ꯐꯥꯎꯔꯦ ꯑꯩꯒꯤ ꯑꯦꯟꯖꯤꯟ 3 ꯑꯩꯒꯤꯁꯨ ꯑꯦꯟꯖꯤꯟ ꯐꯥꯎꯔꯦ ꯑꯩꯒꯤ ꯊꯝꯕꯥꯜꯁꯨ ꯐꯥꯎꯔꯦ ꯉꯥꯟꯕꯅ ꯑꯁ ꯅꯪꯒꯤꯗꯨꯗꯤ ꯑꯝꯇ ꯌꯥꯔꯣꯏꯗ ꯑꯩꯈꯣꯏ ꯃꯥꯡꯕ ꯁꯣꯏꯗ꯭ꯔꯦ ꯈꯔ ꯐꯖꯅ ꯑꯣꯜꯂꯨ ꯌꯥꯗ꯭ꯔꯣ ꯑꯩꯅꯔꯣ ꯁꯤꯕꯣ ꯑꯩꯁꯨ ꯐꯖꯅ ꯑꯣꯜꯂꯤꯅꯦ ꯑꯁ ꯑꯕꯣ ꯅꯪ ꯑꯝꯇ ꯈꯥꯎꯔ ꯂꯥꯛꯑꯣ ꯄꯩꯁꯥꯗꯣ ꯑꯩ ꯇꯝꯒꯦ ꯁꯣꯝꯗꯁꯨ ꯊꯥꯅꯤꯜ ꯅꯨꯄꯥ 2-3ꯒ ꯗꯤꯋꯥꯂꯤ ꯀꯟꯅ ꯈꯥꯎꯔꯤ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯉꯥꯛꯇꯅꯤ ꯊꯥꯅꯤꯜꯅ ꯊꯥꯕꯤꯌꯨ ꯊꯥꯕꯨ ꯊꯥꯔꯕ ꯑꯗꯨꯝ ꯐꯥꯎꯔꯗꯣꯏꯅꯦ ꯐꯥꯎꯗ꯭ꯔꯁꯨ ꯑꯅꯤꯔꯛ ꯍꯟꯅ ꯊꯥꯕꯤꯌꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ ꯊꯥꯕꯤꯌꯨ ꯑꯁꯤꯀꯣ ꯍꯥꯡꯉꯤꯁꯦ ꯑꯁꯤ ꯃꯦꯟꯁꯤꯜꯂꯣ ꯊꯥꯖꯤꯜꯂꯨꯅꯦ ꯁꯨꯝ ꯌꯦꯡꯂꯦ ꯍꯥꯏꯒꯠꯂꯒꯦ ꯊꯥꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯃꯄꯨꯒꯤꯗꯤ ꯃꯨꯟꯗ ꯅꯨꯄꯥ ꯑꯃꯅ ꯅꯪꯒꯤꯁꯤꯗꯤ ꯌꯥꯔꯣꯏꯗ ꯑꯩ ꯍꯟꯗꯛꯀ 4ꯂꯛ ꯁꯨꯔꯕꯅꯦ ꯁꯨꯡꯐꯥꯎ ꯐꯥꯎꯗꯦ ꯌꯥꯝ ꯍꯩꯅꯕꯨ ꯈꯥꯎꯔꯤꯅꯦ ꯄꯩꯁꯥ ꯍꯜꯂꯨ ꯌꯥꯔꯣꯏ ꯂꯩꯁꯦꯝꯕꯅ ꯀꯩꯅꯣ ꯌꯥꯝꯕ ꯐꯥꯎꯗ꯭ꯔꯒ ꯄꯩꯁꯥ ꯍꯜꯂꯨ ꯍꯥꯏꯁꯤꯕ ꯍꯟꯗꯛꯀ ꯊꯥꯖꯤꯜꯂꯣ ꯐꯥꯎꯗ꯭ꯔꯗꯤ ꯍꯟꯒꯦ ꯅꯨꯄꯥꯗꯨꯅ ꯍꯟꯗꯛꯀ ꯐꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯕꯅꯦ ꯁꯦ ꯊꯝꯕꯥꯜꯗ ꯊꯥꯔꯦ ꯑꯔꯣꯏꯕꯅꯤ ꯁꯤꯅ ꯊꯥꯅꯤꯜꯅ ꯊꯥꯖꯤꯟꯅꯔꯣ ꯁꯠ ꯂꯣꯏꯅꯔꯕꯣ ꯍꯥꯏꯒꯠꯂꯒꯦ ꯅꯨꯄꯥ ꯑꯃꯅ ꯑꯩꯁꯤ ꯊꯦꯛꯇ 500 ꯊꯥꯖꯔꯦ ꯍꯥꯏꯒꯠꯂꯒꯦ ꯌꯥꯔꯕꯣ ꯃꯌꯥꯝ ꯃꯄꯨꯒꯤꯗꯤ ꯌꯦꯟꯖꯤꯟ ꯅꯨꯄꯥꯗꯨꯅ ꯐꯥꯎꯔꯦ ꯑꯩꯒꯤ ꯊꯝꯕꯥꯜ ꯐꯥꯎꯔꯦ 3ꯒꯤ ꯇꯝꯃꯣ ꯊꯥꯅꯤꯜꯅ ꯃꯥꯒꯤ ꯄꯩꯁꯥꯗꯣ 100 ꯍꯦꯜꯂꯒ ꯄꯤꯈꯣ ꯑꯇꯣꯞꯄꯗ ꯊꯥꯔꯨ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯃꯥꯡꯉꯅꯤ ꯑꯇꯣꯞꯄꯗꯒꯤ ꯍꯟꯖꯤꯟꯖꯔꯨꯔꯅꯤ ꯉꯁꯥꯏꯗꯒꯤ ꯆꯤꯊꯦꯛꯇ 500 ꯊꯥꯕ ꯅꯨꯄꯥꯗꯨ ꯍꯟꯗꯛꯀ ꯑꯃꯨꯛꯁꯨ 500 ꯊꯥꯖꯤꯜꯂꯛꯏ ꯍꯟꯗꯛꯁꯨ ꯐꯥꯎꯗ꯭ꯔꯤ ꯑꯃꯨꯛꯀꯁꯨ 500 ꯊꯥꯖꯤꯜꯂꯛꯏ ꯍꯟꯗꯛꯁꯨファウꯗ꯭ꯔꯤ 3ꯔꯛ 500 ꯆꯞꯄꯤ ꯉꯥꯛꯇ ꯊꯥꯏ ꯑꯗꯨꯕꯨ ꯊꯥꯅꯤꯜꯒꯤ ꯈꯨꯠꯁꯤꯁꯨ ꯑꯉꯛꯄꯅꯤ ꯅꯨꯄꯥꯗꯨ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯡꯐꯥꯎ ꯐꯥꯎꯗꯦ ꯍꯟꯗꯛ 4ꯂꯛ ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ 500 ꯆꯞꯄꯤ ꯑꯃ ꯊꯥꯖꯤꯜꯂꯛꯏ ꯅꯨꯄꯥꯗꯨꯒꯤ ꯗꯥꯎꯁꯤ ꯑꯉꯛꯄꯅꯤ ꯀꯨꯊꯤ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅꯤ ꯍꯟꯗꯛꯁꯨ ꯐꯥꯎꯗ꯭ꯔꯤ ꯊꯥꯅꯤꯜ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯌꯦꯡꯉꯨꯗꯦ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯂꯩꯔꯤꯕꯗꯨ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯈꯣꯏꯔꯝꯕ ꯃꯤꯅꯣ ꯐꯥꯎꯗ꯭ꯔꯦ ꯈꯪꯉꯁꯤꯕꯨ ꯍꯟꯖꯤꯟ ꯊꯥꯏ ꯉꯁꯤꯒꯤ ꯗꯥꯎꯁꯦ ꯍꯥꯏꯐꯦꯠꯇꯤ ꯌꯥꯏ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯕ ꯃꯤ ꯑꯣꯏꯖꯥꯠꯅꯣ ꯖꯥꯠꯅꯤ ꯊꯥꯅꯤꯜ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ 4,000ꯅꯤ ꯃꯥꯡꯉꯤꯁꯦ ꯄꯩꯁꯥ ꯑꯝꯇ ꯍꯜꯂꯔꯣꯏꯗ꯭ꯔꯣ ꯊꯥꯅꯤꯜꯅ ꯐꯥꯎꯗ꯭ꯔꯦ ꯈꯪꯉꯗꯤ ꯀꯣꯛꯇꯣꯛꯎ ꯌꯥꯗ꯭ꯔꯣ 500 ꯍꯟꯕꯤꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯅꯤꯜ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯂꯛꯏ ꯊꯥꯅꯤꯜꯅ ꯗꯥꯄꯨꯟꯁꯤꯕ ꯅꯪ ꯑꯣꯏꯔꯦ ꯄꯩꯁꯥꯒ ꯑꯝꯇ ꯍꯜꯂꯣꯏ ꯑꯩꯗꯤ ꯃꯤ ꯑꯇꯣꯞꯄ ꯃꯥꯜꯂꯨꯏꯅꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏꯁꯤꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯅꯦ ꯂꯩꯁꯦꯝꯕꯅ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏꯅꯦ ꯄꯨꯟꯁꯤꯕꯅ ꯅꯨꯄꯥ ꯑꯩꯐꯥꯎ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯍꯩꯇꯦ ꯆꯥꯛ ꯂꯣꯏꯍꯧꯔꯕꯅꯦ ꯅꯣꯏ ꯀꯧꯒꯦꯅ ꯂꯥꯛꯄꯅꯦ ꯅꯪꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯎꯕꯗꯨꯗ ꯑꯩꯁꯨ ꯊꯥꯒꯦꯅ ꯊꯥꯕꯅꯤꯗ ꯑꯝꯇ ꯍꯦꯛ ꯐꯥꯎꯗꯦꯅꯦ ꯂꯣꯏꯁꯤꯜꯂꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯊꯥꯅꯤꯜ ꯆꯪꯅꯤꯡꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯈꯪꯕꯅꯤꯅ ꯆꯪꯃꯤꯟꯅꯔꯛꯏ ꯊꯥꯅꯤꯜꯅ ꯗꯥꯄꯨꯟꯁꯤꯕ ꯅꯪꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯄꯨꯟꯅ ꯊꯣꯔꯛꯄ꯭ꯔꯣ ꯄꯨꯟꯁꯤꯕꯅ ꯊꯣꯔꯛꯑꯦ ꯆꯥꯛꯇꯣ ꯑꯩꯈꯣꯏꯗ ꯆꯥꯈ꯭ꯔꯁꯦꯅ ꯅꯣꯏ ꯇꯥꯃꯣꯁꯨ ꯂꯩꯍꯧꯕꯅꯦ ꯌꯨꯝꯗ ꯅꯤꯅꯦꯗꯁꯨ ꯍꯥꯏꯔꯝꯃꯕꯅꯦ ꯆꯥꯛ ꯇꯣꯛꯂꯒ ꯅꯣꯏ ꯇꯥꯃꯣꯒ ꯄꯨꯟꯅ ꯍꯜꯂꯣ ꯊꯤꯟꯕꯤꯔꯒꯦ ꯊꯥꯅꯤꯜꯅ ꯌꯥꯏꯌꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯍꯧꯕ꯭ꯔꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯉꯛꯏ ꯂꯩꯁꯦꯝꯕꯒ ꯄꯨꯟꯁꯤꯕꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯂꯩꯁꯦꯝꯕ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯕꯒ ꯗꯤꯋꯥꯂꯤ ꯈꯥꯎꯔꯨꯕ ꯀꯥꯡꯕꯨꯗꯨꯁꯨ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯔꯒ ꯌꯦꯟꯅꯔꯤ ꯊꯥꯅꯤꯜꯅ ꯉꯁꯤꯒꯤ ꯗꯥꯎꯁꯤꯗꯤ ꯄꯨꯔꯥ ꯃꯩꯅꯦ ꯑꯗꯨꯗꯤ 3,500 ꯊꯨꯡꯅꯔꯦꯀꯣ 1,000ꯁꯤꯅ ꯗꯥꯄꯨꯟꯁꯤꯕꯒꯤ ꯍꯟꯗꯣꯛꯄꯤꯈ꯭ꯔꯒꯦ ꯄꯩꯁꯥꯗꯨ ꯌꯦꯟꯅꯔꯒ ꯑꯇꯩꯗꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯊꯥꯅꯤꯜꯗꯤ ꯂꯩꯍꯧꯔꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯥꯅꯤꯜ ꯃꯕꯨꯡꯒ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯉꯁꯥꯏꯈꯩꯗꯤ ꯊꯧꯉꯝꯗꯨ ꯃꯆꯟꯅꯨꯄꯤꯕꯨ ꯉꯥꯡꯗꯕꯅꯤ ꯍꯧꯖꯤꯛ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯉꯥꯡꯕ ꯍꯧꯔꯛꯏ ꯊꯧꯉꯝꯅ ꯅꯪꯕꯨ ꯅꯨꯄꯥꯔꯣ ꯌꯨꯝꯗ ꯂꯦꯝꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦꯗꯅ ꯗꯤꯋꯥꯂꯤ ꯈꯥꯎꯕꯒ ꯊꯣꯛꯏꯅꯤꯅꯦ ꯑꯗꯨꯁꯨ ꯅꯪꯅ ꯈꯥꯎꯔꯤꯕ ꯊꯥꯅꯤꯜ ꯇꯞꯅ ꯇꯥꯃꯣ ꯅꯨꯡꯇꯤꯒꯤꯁꯨ ꯅꯠꯇꯦ ꯉꯁꯤ ꯅꯣꯡ ꯈꯛ ꯊꯣꯛꯄꯕꯨ ꯅꯨꯡꯇꯤꯒꯤ ꯅꯠꯇꯕꯗꯨꯅꯤ ꯍꯥꯏꯔꯤꯁꯦ
Sigumba tabukse tonglu tonglu kaya kharabani. Nangna asugiyamna haipa indrisi kaigino. Handakti Thanil wa makha tarudre tumina magi kada changai. Thanil hoigi imung paisa pai nungai fana horukpa imung ni. Thoudamsu job loibadagi makha mapanda dum tamkhrabani. Hauchik na civil service ki exam thanabagi coaching tawduna Delhi da punsibaga punna laibani. Imung asi mapal thupa mirak tilaba ngaktani adubu makhoigi wakhaldi aduki matik pi. Thanil na nupa saribasi tawningduna tawba natte masagi mama puknungdagi yaruklaba hainabini. Kananasu makhoibu semdokluba yaroi ngamsu ngamloi. Thoudamga Thanilga makhoi machin manau ani khaktani adunasu imungsigi misingna Thanilbu nupi oina laheningi. Adubu Thanilnadi magi hainabi semdokpa ngamjaramde masana nupani haina adum leijaribani. Thanil phone yenglubada sanagi job miss call lerami message kharasu lerami Priyagi miss call su yaurami maraksida Benugi 35 miss call yauri message kharagasu. Thanil miss call mayam message singdi ubada mamitu langthurei Sanada hana call tawi. Sanana Sora kay dumay tage. Thanil ngakna Kuino bay konagi sora no konagi dobu yaurge. Nangi sora ni kaino nang buhingi bominay. Ngoswaidagi ainadi nang kapamgadra thawai nungaramoy kaini khanbiri phone tawi aduga sumpaiga paidine. As bay ay diwali khawrubane alagta ngairi kaido kaptuno mana nupa koiraga ay nawagadra mawalogde. Yare taningtre nang phone thamo tumage ichuga tumbade yalakano silent thamaga tumge phone tawsilakanu ko. Sana adu haraga phone kakre Thanil Benugi message thingdu pai. Nangna asengba khangdabi aibu migi mamangda dumaina tawba ay madugi sawba nate. Hoi nang sawrambe ay adubu hana hairamlabadi fadawne. Thanil nangna khaliba wakhalda iham lale. Ay nang nataba kanasu koidi. Ay na asukuina nang bungay jarapagi mahira nang sumaina tawrise. Ay shulale haiba khangi. Adubu channa ngakdang thokminaruse haibagi thoubane. Thanil nang sawano ay lale. Message to papaloidi miyam leiri. Adubu Thanil amuk ningsinglaga sawba hengalai. Phone off tawsilaga table da thamkre. Asumna numitu hokre. Mathang hokiduna ningol chakawba loire. Sunday numitni boarding sangbagi firo loisili. Nahandagi Thanil sawba fatribani Benuda wahai ama faw hairude. Benudi nutigi adum phone tawrai message tharai. Adubu Thanil message tu suparude call back su tawrude. Thanil loisinba loiduna magi marup singduda lakna bahaina kre. Benu su tanjaduda call tawsilai. Thanil handakti kari khalabano khangde phone du paikhatli. Benu kaplaga Thanil nang hauji phawa ai buaruri bro. Ai lale nang sorno ai bo mutanga pio. Thanil na ay saude nangoda nungaitaba waruba kaisu laite kaisu yana khano nungaini leyo. Nang sauba pharo ay lale haibane matungta tawroye. Ay kaisu kanre ay hauji boarding changadoine loisinba lore. Chatlugi nang su fajana leramo kapkano. Sidaidi exam loitu fawba yum thawtong mande. Nupa koidabi fajana gyan tana ay bungairamo. No aga fajana wispiro. Ay kaparoye. Ay nangna yataba amata tawramoye. Lairik fajana paraka exam wangna fawrupangamba oyo. Nangshu nupi atopa koiramganu ko. Fajana chalo thamage. Love you. Love you too. Nahandagi saunadana leibadu mikup karasida yanakre. Thanilsu nofle tawraga chatnaba thorai. Mamaga mabungana thinbirai. Ngihaki matung boarding yaudana changai. Sana hoidi hana yaurami Priyadi yauramdi. Thoudamna Ngauksina bayadeko lairik fajana pagadabane.
ꯃꯥꯛ ꯋꯥꯡꯗꯕ ꯌꯥꯗꯦ ꯆꯪꯉꯣ ꯆꯪꯉꯣ ꯑꯩꯈꯣꯏ ꯁꯟꯈ꯭ꯔꯒꯦ ꯃꯤ ꯑꯃꯅ ꯕꯦꯝꯃ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯏꯃꯥ ꯍꯣꯏ ꯆꯠꯂꯒꯦ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯐꯣꯟꯗ ꯍꯥꯏꯔꯛꯑꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎꯀꯣ ꯆꯪꯉꯣ ꯆꯪꯉꯣ ꯅꯀꯣꯛ ꯆꯤꯛꯀꯅꯣ ꯃꯃꯥ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄ꯭ꯔꯤꯌꯥꯁꯨ ꯌꯧꯔꯛꯏ ꯁꯟꯗꯦ ꯑꯣꯏꯕꯒ ꯁꯨꯇꯤ ꯆꯠꯅꯔꯨꯕꯒ ꯃꯌꯥꯝꯗꯨ ꯂꯥꯡꯗꯨꯅ ꯂꯩꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯕ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯒꯤ ꯌꯨꯝ ꯀꯩ ꯂꯣꯏꯁꯤꯟꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯑꯃꯒ ꯑꯃꯒ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯊꯧꯕ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯦꯔꯜꯒꯤ ꯏꯃꯨꯡ ꯑꯔꯥꯏꯕ ꯅꯠꯇꯕꯅꯤꯅ ꯔꯣꯃꯥ ꯍꯣꯏꯁꯨ ꯆꯣꯞꯇꯅꯕ ꯍꯣꯠꯅꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅꯕ ꯁꯤꯜꯂꯤ ꯉꯥꯟꯕ ꯂꯤꯂꯤꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯥꯟꯕꯅ ꯂꯤꯂꯤ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯌꯥꯒꯗ꯭ꯔꯣ ꯂꯤꯂꯤꯅ ꯅꯪꯒꯤ ꯍꯧꯅꯕꯤ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯌꯥꯝ ꯂꯨꯕ ꯃꯥꯜꯍꯜꯂꯒ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯔꯛꯄꯁꯦ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯗꯤ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯗꯣ ꯅꯪꯒꯤ ꯐꯣꯇꯣ ꯑꯝꯇ ꯊꯥꯔꯛꯑꯣ ꯉꯁꯤꯗꯤ ꯌꯥꯒꯗ꯭ꯔꯥ ꯊꯥꯔꯛꯀꯦ ꯑꯗꯣ ꯏꯊꯟꯇ ꯀꯥꯞꯄꯗꯤ ꯏꯀꯥꯏꯌꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯁꯤꯟꯊꯥꯗꯣ ꯃꯥꯒ ꯀꯥꯞꯃꯤꯟꯅꯕ ꯑꯣꯏꯅ ꯊꯥꯔꯛꯀꯦ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥꯔꯕꯅꯤ ꯌꯦꯡꯉꯣ ꯉꯥꯟꯕ ꯋꯥꯆꯞꯇ ꯆꯪꯂꯒ ꯂꯤꯂꯤꯅ ꯊꯥꯔꯛꯄ ꯐꯣꯇꯣꯗꯨ ꯌꯦꯡꯉꯤ ꯂꯤꯂꯤꯅ ꯁꯝ ꯇꯪꯈꯥꯏ ꯄꯨꯂꯤꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯁꯤꯟꯊꯥꯅꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯂꯤꯂꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯉꯥꯟꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯃꯝꯅꯩ ꯐꯣꯇꯣꯗꯨ ꯑꯃꯨꯛ ꯆꯪꯂꯒ ꯌꯦꯡꯉꯤ ꯉꯥꯟꯕꯗꯤ ꯁꯤꯟꯊꯥꯗꯨ ꯂꯤꯂꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯤꯂꯤꯅ ꯁꯤꯟꯊꯥꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯀꯣꯛꯇꯨ ꯉꯥꯎꯔꯤ ꯉꯥꯟꯕ ꯋꯥꯈꯜꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯃꯝꯅꯩ ꯑꯗꯨꯕꯨ ꯂꯤꯂꯤꯗꯗꯤ ꯍꯥꯏꯗꯦ ꯑꯁꯦꯡꯕꯗꯨ ꯀꯔꯤꯅꯣ ꯍꯥꯟꯅ ꯈꯪꯈꯤꯒꯦ ꯍꯥꯏꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯉꯥꯟꯕꯗꯤ ꯅꯨꯃꯤꯠꯇꯨ ꯇꯔꯪ ꯑꯃꯗ ꯑꯗꯨꯝ ꯂꯩ ꯉꯥꯟꯕ ꯆꯤꯡꯂꯦꯟꯗ ꯀꯣꯜ ꯇꯧꯏ ꯆꯤꯡꯂꯦꯟꯅ ꯍꯜꯂꯣ ꯕꯥꯏ ꯉꯥꯟꯕꯅ ꯕꯥꯏ ꯇꯥꯏ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄꯅꯦ ꯅꯪꯒꯤ ꯀꯩꯅꯣꯝꯁꯦ ꯄꯦꯜꯂ ꯄꯣꯠꯅꯤꯗ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣꯁꯦ ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯔꯤꯃꯦ ꯂꯤꯂꯤꯗꯣ ꯑꯝꯇ ꯎꯅꯗ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯂꯨꯕ ꯋꯥꯒ ꯃꯥꯜꯂꯤ ꯑꯗꯨꯒ ꯅꯇꯨꯅꯕꯒꯤ ꯑꯣꯏꯔꯦ ꯑꯁ ꯇꯥꯅꯤꯡꯗꯦ ꯀꯔꯟ ꯉꯥꯡꯒꯅꯨ ꯑꯩ ꯅꯣꯡꯉꯥꯟꯕ ꯉꯥꯏ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯌꯦꯡꯗꯣ ꯂꯥꯛꯀꯦ ꯂꯤꯂꯤ ꯍꯣꯏꯔꯣꯝꯗ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯦ ꯏꯁ ꯅꯨꯄꯥꯁꯦ ꯏꯔꯥꯡ ꯌꯥꯝ ꯐꯩꯗ ꯌꯥꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏꯅꯦ ꯆꯠꯂꯔꯣꯏꯁꯦ ꯊꯝꯃꯒꯦ ꯂꯤꯂꯤꯗ ꯑꯝꯇ ꯍꯥꯏꯈꯤꯒꯦ ꯉꯥꯟꯕ ꯐꯣꯟꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯂꯤꯂꯤꯗ ꯑꯃꯨꯛ ꯇꯧꯔꯒ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯂꯅꯨ ꯂꯥꯛꯀꯅꯤ ꯍꯥꯏꯈ꯭ꯔꯦ ꯁꯤꯟꯊꯥꯁꯨ ꯄꯨꯟꯅ ꯂꯤꯂꯤꯁꯨ ꯁꯤꯟꯊꯥꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏꯁꯤ ꯍꯥꯏꯅ ꯂꯤꯂꯤꯗꯤ ꯊꯣꯏꯅ ꯋꯥꯈꯜ ꯑꯇꯣꯞꯄ ꯈꯜꯂꯨꯗꯦ ꯉꯥꯟꯕꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯛꯂꯕꯅꯤꯅ ꯉꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯏꯆꯝ ꯆꯝꯖꯕꯗꯨ ꯂꯤꯂꯤꯗꯤ ꯅꯨꯡꯁꯤꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯨꯜ ꯆꯠꯅꯗ꯭ꯔꯤ ꯆꯤꯡꯂꯦꯟ ꯑꯌꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯉꯥꯟꯕꯁꯨ ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯤ ꯔꯣꯃꯥꯅ ꯍꯩ ꯅꯪ ꯅꯄꯥ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯐꯨꯕꯤꯔꯅꯤ ꯌꯨꯝꯁꯤꯗꯅ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯆꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯌꯥꯎꯍꯟꯕ ꯅꯠꯇꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯆꯠꯇꯕꯤ ꯅꯪꯅ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦꯕ ꯉꯥꯟꯕꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯡꯈ꯭ꯔꯄꯣꯠꯅꯤ ꯃꯤ ꯊꯕꯛ ꯑꯔꯨꯕꯅꯤ ꯆꯠꯇꯣꯏꯁꯦ ꯁ꯭ꯀꯨꯜꯗꯨꯗꯤ ꯀꯣꯟꯅ ꯃꯌꯥꯝ ꯆꯠꯂꯁꯨ ꯌꯥꯏ ꯑꯣꯔꯦꯟ ꯕꯕꯥ ꯀꯣꯂꯦꯖ ꯆꯠꯂꯛꯇ꯭ꯔꯤꯉꯩꯗ ꯉꯟꯅ ꯑꯗꯨꯝ ꯍꯜꯂꯛꯀꯦꯕ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯣ ꯊꯦꯡꯉꯦ ꯔꯣꯃꯥ ꯏꯁꯧ ꯀꯟꯅ ꯂꯥꯡꯉꯤ ꯉꯥꯟꯕꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟꯗꯨ ꯈꯨꯝꯕ ꯂꯦꯞꯇꯦ ꯄꯩꯁꯥꯗꯨ ꯅꯝꯗꯨꯅ ꯂꯧꯔꯒ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯈ꯭ꯔꯦ ꯔꯣꯃꯥꯅ ꯒꯥꯔꯤꯗꯣ ꯇꯞꯅ ꯌꯦꯡꯉꯒ ꯊꯧꯀꯣ ꯑꯁꯨꯛ ꯍꯥꯏꯅꯕ ꯌꯥꯗꯕ ꯃꯆꯥꯁꯦ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯃꯌꯥꯝꯕꯗꯤ ꯃꯥꯗꯧꯅ ꯇꯧꯗꯦꯅ ꯉꯥꯟꯕꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯤꯡꯂꯦꯟ ꯍꯣꯏꯗ ꯌꯧꯔꯛꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯏ ꯐꯣꯟꯗ ꯂꯧꯊꯣꯛꯂꯒ ꯂꯤꯂꯤꯗ ꯀꯣꯜ ꯇꯧꯏ ꯉꯥꯟꯕꯅ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯛꯇꯣꯔꯦ ꯅꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯣ ꯀꯨꯏꯅ ꯉꯥꯏꯅꯗꯕꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯌꯨꯝ ꯍꯟꯕꯗ ꯊꯦꯡꯈꯤꯅꯦꯕ ꯊꯝꯃꯦꯀꯣ
Lily waga khumba nangde magi topa hainingbadu sat hairaga phone du kakthali. Somda Lily di irang amani ngan bana laklibasi mabu pambagi unaba laklibani haina khalli. Yamna di kede adubu kharadi taisan yaksilli. Sintha hoiga kundi pulli adubu turen wang mani. Lily munda nungai na Sintha hoi de lai. Lily na bye. Jenita na nangju school jatabro. Ai di thoise school jati na ngangini kemta sukumde suti ga leibro ngasi. Ahima ngasi suti leye adugini ai ngasi se singju yam chaningba Sintha su chaningi aduda ngantana chawar sena laaba. Oh hoi leibani imungda chango ai sumaruki paisa se amta pitho ukhige bema noishu kuine ti leirakanu ko sacha charaga adum halo. Hoima Jenita adu harim laga thokre. Lily su nok tana imung de changa e. Sintha su ngasai de gitari bani moina sanari ba wari du. Sintha na nupa koi kibadagi mi machadi oi de bangang be am haide. Nawa unadorabani na milai ki drene. Lily na wachi dongang dresu shilo mi impal dagi laini han bethinkini. Aina ngangingdana ngangbasu nate mi matang gini. Oh matang yam khangi ko school chetabi nupa unadoise matang yam chai. Lily sunok laga is yari bema. Achumba hairati khumnaba leitrabani na noksinaba haibase masana tabani. Sumgangdana leiri thengani la ome mi yorabani. Loire koinu khangde me. Ada ai dana khangadi soidana mi watani school chale haijiline. Ani de wari sana dana thori e. Sintha ichamna adum la e. Ngan boi shore e haiduna phone tore e. Mafam amma taklaga la u hainare. Gari oibani na mafam do ngan boi hana yor e. Ngihaki matung Sintha ga Lily ga sulakpadu ure. Ngan bana bye ani sida Lily garambano. Nganbagi wahangdu chinglen de harap nga e. Masak khara manarabasu Lily ga dum unarbani na khangi. Chinglen na red color Lily sa Lily ni kaino. Ay mama na bishishu masuk maning ne. Fuju basu yele. Ay no ina kwer sira khangde. Nganbadi hena matha sari nganbana. Bye. Ay ni ukibadudi Lily na ti amashine. Masuk mana pasida aina Lily sa malu bane. Kamay daw ni angrasira. Chinglen na koy no sibo aduri perani he. Maiko anbadi yaro. Ngiya wari sanarga halase kuida bida. Natradi lana laukrane ba. Aina si khangdana chingnaba leibagi ngasi phaw nungsi phongdoktabane. Chingnabada chumme. Nganba bit leita Lily ga ngihak wari sanari. Mamitudi Sintha da lona yingi. Sintha su khangdaba nate adubu ushinadaba saduna leithoklaga lei. Kuidabi ngihak wari sanaraga adum halae. Nganbasu chinglen thamlamlaga mayimda halae. Numitsidagi Lily da amuk hana phone su tawrudre. Lily na tawraasu pakna paidre. Mabung luhongbagi thabak chinbagi adudana ma thangkre. Keril machanupi luhongba maya oibagi thabak pakna chathoktre. Mahirensu koichen dona honari. Thaduisu luhongba namit marini tangairi aduna hospital chatre. Mahiren thabak loirakpada numitu tari. Masadu fresh oithoklaga Sintha da call tawraga balcony leiba domda kakhalai. Thabak warubagi choktharamba masadu ayingba nungsitna masada yeibada credit thabuiningi. Ahanba call tawbada adum parai. Sintha na alo dada. Mahirena haune nangna dada kaurukpase waramba pumba loine phakre. Nangi khonjal taradi awabam ta leirui. Thoi nangse aidagi oijage ko. Nangna tabakana su dadagi thamushina pamde. Nangdi ai khaktagi ne aidagi. Sintha na aina su dadabu yam nungshi.
ꯗꯗꯥꯁꯨ ꯑꯩ ꯈꯛꯇꯒꯤꯅꯤ ꯑꯗꯣ ꯆꯤꯆꯦꯒꯤ ꯂꯨꯍꯣꯡꯕꯗ ꯕꯕꯥꯅ ꯆꯠꯀꯦ ꯌꯥꯗ꯭ꯔꯦ ꯂꯥꯛꯑꯔꯣꯏꯒꯦꯀꯣ ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗꯦ ꯍꯥꯏꯒꯦ ꯆꯤꯆꯦꯗ ꯁꯥꯎꯗꯅꯕ ꯍꯥꯏꯌꯨꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏꯅ ꯆꯝꯃꯁꯨ ꯃꯤꯒꯤ ꯃꯤꯠꯇꯗꯤ ꯂꯥꯟꯅ ꯎꯗꯣꯏꯅꯦ ꯅꯣꯏ ꯅꯨꯄꯤꯒꯤ ꯆꯤꯟ ꯍꯥꯏꯔꯦꯗꯅ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯣꯝꯗ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥ ꯃꯆꯥꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯤꯕ ꯐꯣꯇꯣꯗꯨꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯂꯤ ꯊꯥꯗꯣꯏꯅ ꯄꯄꯥ ꯅꯪꯕꯨ ꯎꯔꯛꯇꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯃꯛꯑꯦ ꯉꯁꯤꯗꯤ ꯑꯩ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯍꯩꯖꯤꯡꯄꯣꯠꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤꯗꯤ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯅꯤꯌꯦ ꯄꯄꯥ ꯅꯪ ꯑꯩꯕꯨ ꯎꯅꯤꯡꯗ꯭ꯔꯣ ꯑꯩꯅ ꯀꯦꯔꯒ ꯄꯨꯛꯂꯣꯏꯒ ꯁꯦꯠꯄꯗꯣ ꯄꯄꯥ ꯅꯪ ꯎꯅꯤꯡꯗ꯭ꯔꯣ ꯑꯩꯗꯤ ꯄꯄꯥ ꯌꯥꯝ ꯎꯅꯤꯡꯉꯦ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯅꯥꯟꯊꯔꯒ ꯕꯣꯜ ꯄꯤꯕꯤꯕꯗꯣ ꯐꯪꯉꯔꯣꯏꯗ꯭ꯔꯣ ꯄꯄꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯑꯩꯕꯨ ꯀꯔꯤꯒꯤ ꯉꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯅꯣ ꯑꯩꯁꯨ ꯄꯄꯥꯒꯤ ꯅꯥꯛꯇ ꯄꯨꯕꯤꯕ ꯌꯥꯗ꯭ꯔꯣ ꯑꯩ ꯄꯄꯥꯒꯤ ꯃꯁꯛ ꯎꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯇꯥꯔꯦ ꯊꯥꯗꯣꯏ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤ ꯀꯦꯔꯜꯁꯨ ꯃꯆꯥꯒꯤ ꯑꯋꯥꯠꯄ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯀꯥꯔꯛꯄꯅꯤ ꯀꯥꯗ ꯂꯩꯔꯝꯗꯕꯒꯤ ꯊꯣꯔꯛꯄꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯪꯉꯨꯕꯅꯤ ꯉꯁꯥꯏꯗꯒꯤ ꯊꯥꯗꯣꯏꯅ ꯃꯄꯥꯗ ꯋꯥ ꯉꯥꯡꯂꯒ ꯀꯞꯂꯤꯕꯗꯨ ꯀꯦꯔꯜ ꯂꯣꯏꯅ ꯇꯥꯍꯧꯔꯤ ꯀꯦꯔꯜ ꯃꯁꯥꯗꯨ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯉꯛꯏ ꯀꯦꯔꯜ ꯀꯅꯥꯒꯨꯝꯕ ꯈꯔꯒ ꯌꯥꯝ ꯂꯣꯟꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯦꯔꯜꯅ ꯖꯁꯄꯔ ꯅꯪ ꯋꯥꯐꯝꯁꯤ ꯀꯅꯥꯗ ꯁꯣꯏꯗꯣꯛꯄ ꯌꯥꯗꯦ ꯁꯨꯞꯅꯒꯤ ꯏꯕꯥꯅꯤ ꯅꯠꯇꯅ ꯑꯇꯣꯞꯄꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯐꯣꯟꯗꯨꯗꯒꯤ ꯇꯥꯃꯣ ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯆꯤꯡꯅꯕꯤꯒꯅꯣ ꯑꯩ ꯖꯁꯄꯔꯅꯦ ꯑꯗꯨꯕꯨ ꯂꯨꯔꯤꯗꯤ ꯍꯌꯦꯡ ꯃꯌꯥꯝꯅ ꯑꯃꯨꯛ ꯏꯍꯧ ꯇꯧꯔꯛꯂꯕꯗꯤ ꯑꯗꯨꯅ ꯀꯝꯗꯧꯕ ꯀꯦꯔꯜꯅ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯔꯤ ꯅꯌꯥꯝꯕꯒꯤ ꯀꯣꯛ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯃꯔꯝ ꯄꯨꯝꯕ ꯑꯩ ꯍꯣꯔꯦꯟ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯃꯁꯥꯗꯣ ꯑꯗꯨꯝ ꯄꯪꯊꯍꯜꯂꯒ ꯊꯝꯃꯨ ꯍꯧꯖꯤꯛꯀꯤꯗꯤ ꯊꯝꯃꯒꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯊꯕꯛ ꯁꯨꯅꯕ ꯂꯣꯏꯔꯛꯄ ꯃꯇꯝꯅꯤ ꯅꯨꯡ ꯇꯛꯐꯝ ꯑꯗꯨ ꯃꯤꯅ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯃꯈꯩ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯅꯔꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯏꯕꯤꯑꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯇꯝꯂꯤ ꯏꯕꯤꯑꯥꯏꯅ ꯃꯐꯝꯗꯨ ꯀꯔꯝꯅ ꯌꯧꯔꯛꯄꯅꯣ ꯈꯪꯍꯧꯗꯦ ꯃꯁꯥꯗꯨꯁꯨ ꯇꯔꯪ ꯑꯃꯗꯅꯤ ꯆꯦꯟꯖꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯃꯤ ꯃꯌꯥꯝ ꯂꯥꯡꯗꯨꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯃꯈꯣꯡꯗꯨ ꯊꯥꯡꯉꯛꯏ ꯏꯕꯤꯑꯥꯏ ꯂꯥꯛꯄ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯅꯔꯤ ꯗꯤꯝꯄꯔ ꯑꯃꯁꯨ ꯈꯥꯝꯗꯨꯅ ꯅꯨꯡ ꯍꯩꯗꯣꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯂꯩꯃꯥꯏꯗꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯏꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯊꯣꯛꯇꯨꯅ ꯃꯁꯛ ꯂꯧꯐꯝ ꯈꯪꯗꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯅꯥꯀꯟꯗ ꯀꯦꯔꯜ ꯖꯁꯄꯔ ꯃꯥꯒꯤ ꯃꯤꯁꯤꯡ ꯂꯦꯞꯇꯨꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯏꯕꯤꯑꯥꯏ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯆꯤꯟꯊꯔꯛꯏ ꯅꯥꯀꯟꯗꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯏꯕꯤꯑꯥꯏꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤ ꯈꯪꯍꯧꯗꯦ ꯏꯕꯤꯑꯥꯏ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯁꯥꯗꯨ ꯂꯩꯃꯥꯏꯗ ꯍꯩꯊꯔꯛꯄ